Kuki National Assembly Northeast India na Upf Amadi Kno na Manipurdagi Kuki Singi Separate Administration taliba si reject Toukhre suspension of operation su signatory group sing oriba United People's Front UPF amasung Kuki National Organization Kno singna separate administration gi dabi gamari lainana semliba separate administration demand party SADP asi Kuki National Assembly Northeast India ANEI na akhana na reject tawbaga loinana nauna semliba party sida Kuki miyam gi democratic will amasung appearation yaude amadi democratic mandate laite haina phongduragli KNEI gi media and publicity wing na thadorok pacherol amagi matung inna su group ta yauriba Kno amasung UPF dictatorship approach asisu akanba maungda condemn tawraduna suspension of operation su agreement ki signatory sing oina laiduna ground rules sing da bound tawriba Manipur ki territorial integrity kai haloi amadi respect tawgani haikiba sing nathairamlaga Manipur kai hanaba senduna lairi haina maral sirakli cherol asina hai Kno amasung UPF na voter sing da kian khanganduna vote capture tawduna masagi candidate sing thagatuna candidate sing asina state asigi Kuki sing na tawningba tawduna laihali hari KNEI na makha taraduna Government of India gi aron mateng single loidina tawhaidaba thabak sing Kno amasung UPF ki makhada lairiba Kuki militant sing na chathaduna lairi Kuki miyam da su militant sing na kihan khanganduna democratic mandate sing manghanaba seliba sida khak iloidabani haraduna KNEI na hai Kno amasung UPF ki manglan Manipurdagi separate tanbagi khongthang asida Kuki sing na khak support tawridabani hari masigi maramdi Kuki micha miyam sing asi militant group sing asina matam kuinedagi kihan khanganduna makhoigi candidate sing da namduna vote pihanba donate tawhanba democratic mandate sing surrender tawhanduna lakli hari Indiana independent phangdringai mamangdagi lairaklaba KNEI asi khwaidagi liraba organization amani haraduna organization asina ngasi fawbada Manipur gi ngamkhai ngaknaba honaduna lakli masigi manungda 1960 da organization asigi general secretary oramba KS Saiboi Kipkengi makhada 16-point agreement naga accord asisu amani hari hawjing Manipur da thokliba irang asiga mari lainana organization asina Manipur state ki oina 2027 ta pangthokadariba assembly mikhal asida organization asina constituency khudingmakta makhoigi candidate thadoknaba warif lawriba asi constitutional democratic non-violence singi kuthangda Kuki amasung maitegi marakta mangkraba sing hanjilaknaba hotnabani haina cherol asina phongdurakli Security na khulgi daha singphab gi thabaklen naba appeal tawrakli Manipur da thokliba irang asigi achokpa jaitheng phangkhiba sugunu kendra gi manungda lairiba tangjing khunjau mangjing amadi khongyang gi miyam tangdu leitana leiraklaba mata masida khungang sing asigi naha youth sing security force sing na phagatpa gi thabak kaya chatharakli ba se makha tana tawbiganu haina khunja sing na mari leinaba sing da appeal tawrakli tangjing khunjau tera hobi kaithel da khun ahum asigi maira paibi sing amadi club sing maroi ba thau Puribasing amadi lamdamdugi miyam yauna pangthokiba mifam aduda haukiba kumja 2023 gi May 27-28 ki lonaba hingda Manipur Turel na khallaga leiba napat amadi tangjeng ahalu phariba khul ani asi Kuki singna yummai thaduna amadi nongmai kaptuna tanthораkiba matam aduda khul ahum tangjeng khunjau mangjing amadi khongyamgi praja miyam nongmai maru amadi bonggi akanba chaithengna yum da phawba leiba phangkhidabani hawjiksu Kuki singi khun kaya da nakna Turel ama khakna khallaga leiriba Karama matamna kari tawrakadabano haibasu tamba ngamdaba fibam amada leijariba khun ahum asigi ahal sing nupi angang sing naha sing amadi praja miyamda security force sing na harassment kaya piriba karigino kumja 2023 gi May dagi matamduda marai kai maramdam ngaknaba chaituba tuf kaya paiduna mazati mafuruf Kananaba tawzakiba naha kaya koithi thiduna maram kaya pisenuna phagatpa si yaningde khul ahum asigi naha sing imung manung laita lairagi thabak ingkhang su nomduna imung manung puduna hana leiramba punsi mahingda leiraklaba matam asida security force sing naha sing asibu lana lamjingnaba honarakli basi makhata na tawraklabadi miyam puna amata oina chapchana thengnabaga loinana mari leinaba khudingmakna hiram sida akanba mieng changbiu haiba wafam wa ngangkhiba singna phongdoknakhi Pounding college lokacharake Sarang manungda leibaga jab manare lamdam sida leiriba midai furup amada national highway lambi chatpa yadana leirakli basi fana kuirei ireibak iramdam sida kangluf kayana khundaduna ingna chikna leijarambadu ngasidi madu oidre haukiba chahi 2023 gi May ahumdagi Kuki narco terrorist singna hauriba lansina lamdam asigi mipung khudingmak
ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ, ꯃꯣꯔꯦ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯖꯔꯝꯕ ꯃꯤꯇꯩꯁꯤꯡꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯇꯥꯟꯊꯣꯔꯛꯄ ꯑꯃꯗꯤ ꯃꯤꯇꯩꯁꯤꯡꯒꯤ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯗꯣꯛꯄ ꯑꯗꯨꯒ ꯃꯤꯇꯩꯁꯤꯡꯅ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯂꯥꯟꯖꯦꯟꯅꯍꯟꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯂꯟ-ꯊꯨꯝ ꯉꯥꯛꯄ ꯉꯝꯈꯤꯗꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤꯗꯤ ꯍꯥꯏꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ 2023ꯒꯤ ꯃꯦ 3ꯗ ꯌꯥꯝꯅ ꯀꯟꯅ ꯏꯔꯥꯡ ꯊꯣꯛꯈꯤꯕꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯅꯤ꯫ ꯃꯇꯝꯗꯨꯗ ꯂꯩꯉꯥꯛꯀꯤ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯥꯖꯤꯟꯗꯨꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡꯗꯨ ꯂꯥꯛꯁꯤꯟꯕ ꯉꯝꯍꯧꯔꯕꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯍꯥꯟꯅ ꯄ꯭ꯔꯤ-ꯄ꯭ꯂꯥꯟ ꯇꯧꯔꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯅ ꯈꯪꯍꯧꯗꯅ ꯃꯤꯇꯩ ꯐꯨꯔꯨꯞꯇ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯇ ꯇꯥꯟꯒꯗꯕꯗ ꯑꯣꯟꯅ-ꯇꯩꯅꯅ ꯃꯤꯇꯩ ꯐꯨꯔꯨꯞꯇ ꯇꯥꯏꯑꯣꯟꯅꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤ ꯆꯨꯝꯗꯦ꯫ ꯗꯥꯕꯤ ꯑꯃ ꯇꯥꯟꯕꯒꯤ ꯃꯃꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯇꯩ ꯑꯃꯗꯤ ꯅꯥꯒꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯤꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯁꯨꯝ ꯀꯨꯏꯅ ꯌꯦꯡꯒꯗꯧꯔꯤꯕꯅꯣ ꯍꯪꯅꯤꯡꯉꯤ꯫ ꯍꯧꯖꯤꯛ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡ ꯑꯁꯤ ꯁꯥꯔꯪ ꯃꯅꯨꯡꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯁꯦꯛꯃꯥꯏ ꯂꯥꯟꯅ ꯆꯠꯄ ꯌꯥꯗ꯭ꯔꯕ, ꯀꯥꯡꯄꯣꯛꯄꯤ ꯇꯝꯅ ꯆꯠꯄ ꯌꯥꯗ꯭ꯔꯕ ꯑꯁꯤꯗꯕꯨ ꯁꯥꯔꯪ ꯃꯅꯨꯡꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯂꯤꯕ ꯆꯍꯤ 4 ꯁꯨꯔꯛꯀꯗꯧꯔꯕꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯧꯅꯤꯡꯕꯇ ꯇꯧꯗꯨꯅ ꯂꯩꯕꯁꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀ ꯇꯥꯟꯅꯔꯒ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯁꯥꯔꯪ ꯃꯅꯨꯡꯒꯤ ꯃꯤꯌꯥꯝ ꯍꯧꯔꯛꯄ ꯇꯥꯔꯕꯗꯤ ꯑꯐꯕ ꯐꯤꯚꯝ ꯑꯣꯏꯒꯅꯤ ꯊꯥꯖꯗꯦ꯫ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯤꯐꯝ ꯊꯣꯛꯏ꯫ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯤꯡꯁꯥꯅ ꯃꯥꯡ ꯊꯥꯔꯒ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟꯗꯥ ꯑꯁꯤ ꯆꯍꯤ 3 ꯍꯦꯜꯂꯛꯂꯦ꯫ ꯏꯔꯥꯡ ꯑꯁꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯔꯛꯄꯒ ꯂꯣꯏꯅꯅ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯃꯐꯝ ꯀꯌꯥꯗ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯔꯛꯂꯕꯁꯨ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 450 ꯍꯦꯟꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯁꯣꯛꯇꯨꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯁꯥꯎꯅꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯦ, ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯩꯇꯩ ꯀꯨꯝꯃꯨꯖꯥꯝꯕ ꯂꯩꯀꯥꯏ, ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯄ ꯑꯃꯗꯤ ꯆꯤꯡꯒꯤ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯁꯤꯒꯤ ꯐꯤꯚꯝ ꯈꯔ ꯈꯖꯤꯛ ꯐꯤꯚꯝ ꯐꯒꯠꯂꯛꯄꯗꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟꯖꯦꯟꯅꯔꯛꯄ ꯌꯨꯝꯀꯣꯛ ꯈꯔꯗꯤ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯕ ꯌꯥꯎꯈ꯭ꯔꯦ꯫ ꯃꯄꯨꯡꯗ ꯌꯦꯡꯕꯗ ꯏꯔꯥꯡ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯟꯍꯟꯕ ꯉꯝꯗ꯭ꯔꯤ꯫ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯔꯤ꯫ ꯍꯤꯡꯁꯥꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯊꯔꯛꯂꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃꯒꯤ ꯃꯪꯂꯥꯟ ꯗꯤꯃꯥꯟ ꯑꯗꯨ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯣꯏ, ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯗ ꯐꯥꯎꯕ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯂꯣꯏꯅꯅ ꯏꯔꯥꯡ ꯑꯁꯤꯗ ꯃꯥꯡ ꯊꯥꯅ ꯍꯤꯡꯁꯥ ꯆꯠꯊꯔꯤꯕ, ꯁꯨ ꯆꯠꯅꯔꯤꯕ ꯅꯠꯇ꯭ꯔꯒ ꯁꯨꯗ ꯌꯥꯎꯗꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗꯁꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯀꯟꯕ ꯋꯥꯐꯝ ꯀꯌꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯝꯂꯕꯁꯨ ꯍꯧꯖꯤꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯤꯇꯩ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜ ꯅꯥꯒꯥꯁꯤꯡꯒꯤ ꯃꯊꯛꯇ ꯍꯤꯡꯁꯥ ꯆꯠꯊꯔꯤ꯫ ꯍꯤꯡꯁꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝꯗ ꯆꯥꯎꯅ ꯁꯤꯡꯅꯔꯛꯄꯗꯒꯤ ꯂꯩꯔꯝꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯟ. ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯗꯨꯗꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯂꯥꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯨꯝꯅꯃꯛ ꯄꯥꯏꯁꯤꯟꯗꯨꯅ ꯄꯤ.ꯑꯥꯔ. ꯆꯍꯤ ꯑꯃꯔꯣꯝ ꯊꯝꯂꯝꯂꯕꯁꯨ ꯏꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯍꯟꯕ ꯉꯝꯗ꯭ꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯐꯤꯚꯝ ꯈꯖꯤꯛ ꯈꯔ ꯐꯒꯠꯂꯛꯄꯗꯒꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯋꯥꯏꯈꯦꯝ ꯆꯥꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯃ ꯍꯧꯖꯤꯛ ꯂꯩꯔꯦ꯫ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯁꯨ ꯃꯄꯨꯡ ꯐꯥꯗꯕ, ꯃꯤꯅꯤꯁꯇ꯭ꯔꯤ ꯁꯨꯅ ꯂꯩꯇꯕ, ꯂꯣꯏꯅꯅ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯐꯨꯗꯣꯛꯄ ꯉꯝꯗꯕ, ꯁꯦꯟꯇꯔꯒꯤ ꯌꯥꯊꯪ ꯃꯈꯥꯗ ꯂꯩꯉꯥꯛ ꯁꯥꯁꯟ ꯆꯠꯊꯕꯒꯨꯝ ꯎꯔꯤ꯫ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯐꯤꯚꯝ ꯐꯒꯠꯂꯛꯄꯒꯤ ꯃꯑꯣꯡꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯔꯛꯇ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯖꯤꯔꯤꯕꯥꯝ, ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯇꯨꯅ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯆꯠ ꯑꯗꯨ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯈꯣꯡꯆꯠ ꯑꯣꯏꯅ ꯂꯩꯉꯥꯛꯅ ꯂꯧꯖꯔꯕꯁꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯇꯩ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜ ꯅꯥꯒꯥꯒꯤ ꯃꯊꯛꯇ ꯍꯤꯡꯁꯥ ꯆꯠꯊꯔꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯤ꯫ ꯇꯁꯦꯡꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯍꯦꯛ ꯄꯥꯏꯔꯛꯄꯒ ꯊꯣꯛꯂꯤꯕ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯈꯣꯡꯆꯠ ꯑꯣꯏꯔꯕꯁꯨ ꯃꯄꯨꯡꯗ ꯌꯦꯡꯕꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯈꯣꯡꯆꯠ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯍꯤꯡꯁꯥ ꯃꯊꯪ ꯂꯦꯞꯇꯅ ꯆꯠꯊꯔꯛꯇꯨꯅ ꯇꯥꯡꯈꯨꯜ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ 2 ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯝꯕꯨꯁ ꯆꯠꯊꯔꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯤꯑꯣꯏ ꯑꯃ ꯐꯤꯚꯝ ꯊꯤꯅ ꯁꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯂꯦꯞꯇꯅ ꯊꯣꯛꯂꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯗ ꯑꯁꯣꯛ-ꯑꯄꯟ, ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯌꯥꯎꯈꯤꯕꯒꯤ ꯄꯥꯎꯁꯨ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗꯁꯨ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯨꯅ ꯃꯃꯥ-ꯃꯆꯥ 3 ꯁꯣꯛꯈꯤꯕꯒꯤ ꯃꯅꯨꯡꯗ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯃꯥꯅ ꯁꯣꯛꯇꯨꯅ ꯐꯤꯚꯝ ꯈꯔꯗꯤ ꯐꯒꯠꯂꯛꯂꯦ꯫
ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯒꯦꯜꯃꯣꯜꯗ ꯂꯩꯕ CRPFꯀꯤ ꯀꯦꯝꯞꯇ ꯄꯦꯟꯗꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯨꯕꯗ ꯀꯥꯞꯊꯣꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯀꯌꯥ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤꯃꯛ ꯐꯣꯡ ꯁꯥꯅ ꯂꯩꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯣꯏꯁꯤꯟ ꯃꯄꯨꯡ ꯐꯥꯅ ꯄꯨꯔꯛꯇꯅ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯆꯦꯟꯅꯔꯕꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯕ ꯃꯇꯝ ꯈꯔ ꯂꯦꯞꯂꯨꯔꯕꯁꯨ ꯍꯧꯖꯤꯛ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯅꯤꯗ ꯋꯥꯔꯤ ꯁꯥꯅꯔꯤꯕꯁꯤ ꯃꯔꯨꯑꯣꯏꯅ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯨꯒꯤ ꯋꯥꯡꯃꯗ ꯍꯤꯡꯁꯥ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯁꯦꯟꯇꯔꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯗꯨꯅ ꯁꯨꯒꯤ ꯆꯠꯅ ꯄꯊꯥꯞꯁꯤꯡ ꯉꯥꯛꯇꯨꯅ ꯍꯤꯡꯁꯥ ꯊꯥꯗꯣꯛꯎ ꯍꯥꯏꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯦꯟꯇꯔꯅ ꯄꯨꯡ 24 ꯆꯨꯞꯅ ꯌꯥꯝꯅ ꯀꯨꯞꯅ ꯃꯣꯅꯤꯇꯔ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯅꯦꯁꯅꯦꯜ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯑꯁꯤꯗ ꯌꯥꯅꯤꯡꯕ ꯑꯃꯁꯨꯡ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝ ꯀꯌꯥ ꯃꯥꯏꯀꯩ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯁ꯭ꯇꯦꯠ ꯈꯔꯗ ꯅꯦꯁꯅꯦꯜ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯑꯁꯤ ꯍꯧꯅꯈ꯭ꯔꯕꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯗꯗꯤ ꯃꯤꯌꯥꯝꯒꯤ ꯏꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯌꯩꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯍꯪꯒꯠꯅ ꯌꯦꯡꯂꯨꯕꯗ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯏꯔꯥꯡ ꯃꯊꯪ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯍꯟꯕ ꯍꯥꯏꯕꯁꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯃꯤꯌꯥꯝꯅ ꯍꯪꯅꯔꯤꯕ ꯋꯥꯍꯪꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯤꯐꯝ ꯊꯣꯛꯏ꯫